ꯀꯣꯂꯔꯅ ꯄꯟꯕꯤꯔꯛꯏꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯁꯤꯒꯤ ꯐꯣꯡꯗꯣꯔꯛꯄꯗꯨꯒ ꯑꯗꯒꯤ ꯑꯣꯏꯔꯤꯕꯗꯨꯒ ꯇꯥꯏꯑꯣꯟꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯍꯥꯏꯐꯦꯠ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯥꯜꯂꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯏꯀꯣꯅꯣꯃꯤꯛ ꯗꯤꯕꯂꯞꯃꯦꯟꯁꯦ ꯏꯀꯣꯅꯣꯃꯤꯛ ꯁꯤꯁꯇꯦꯝꯁꯤ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣꯅꯤꯀꯣ ꯋꯥꯔꯜꯒꯤ ꯍꯧꯖꯤꯛ ꯆꯠꯅꯔꯤꯁꯤ ꯁꯤꯁꯇꯦꯝ ꯑꯅꯤꯅꯤ ꯑꯃꯅ ꯁꯣꯁꯤꯌꯦꯂꯤꯁ ꯄꯥꯊꯋꯦ ꯑꯗꯨꯒ ꯑꯃꯅ ꯀꯦꯄꯤꯇꯦꯂꯤꯁ ꯄꯥꯊꯋꯦ ꯃꯁꯤ ꯀꯦꯄꯤꯇꯦꯂꯤꯁ ꯁꯣꯁꯤꯌꯦꯂꯤꯁ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯅ ꯌꯦꯡꯕꯒ ꯋꯥꯅꯤ ꯇꯁꯦꯡꯕꯗꯤ ꯃꯁꯤ ꯏꯀꯣꯅꯣꯃꯤꯛ ꯁꯤꯁꯇꯦꯝ ꯉꯥꯛꯇꯅꯤ ꯑꯗ ꯉꯁꯥꯏꯒꯤ ꯃꯥꯏꯀꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯅ ꯂꯨꯠ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯁ ꯕ꯭ꯂꯣꯛ ꯀꯥꯏꯅ ꯈꯪꯅꯔꯤꯕ ꯆꯩꯅꯥ ꯀ꯭ꯌꯨꯕꯥ ꯚꯤꯌꯦꯠꯅꯥꯝ ꯂꯥꯎꯁ ꯑꯗꯒꯤ ꯀꯝꯕꯣꯗꯤꯌꯥ ꯁꯤꯒꯤ ꯀꯩꯅꯣꯗ ꯁꯔꯨꯛꯇ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯂꯤꯁ ꯏꯀꯣꯅꯣꯃꯤ ꯄꯥꯊꯋꯦ ꯃꯁꯤ ꯌꯥꯝ ꯀꯟꯅ ꯗꯤꯕꯂꯞ ꯇꯧꯔꯛꯏꯕꯅꯤ ꯑꯗꯒꯤ ꯁꯣꯝꯗ ꯑꯃꯨꯛ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯦꯄꯤꯇꯦꯂꯤꯁ ꯄꯥꯊꯋꯦꯅꯤ ꯏꯟꯗꯤꯌꯥꯁꯤ ꯃꯔꯛꯇ ꯂꯩꯔꯝꯕꯅꯤ ꯃꯤꯛꯁ ꯏꯀꯣꯅꯣꯃꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯪꯅꯔꯒ ꯂꯩꯔꯝꯕꯅꯤ ꯉꯁꯥꯏꯒꯤ ꯁꯣꯁꯤꯌꯦꯂꯤꯁ ꯄꯦꯇꯔꯟꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯎꯕ ꯑꯗꯨꯒ ꯀꯦꯄꯤꯇꯦꯂꯤꯁ ꯄꯦꯇꯔꯟꯗꯨꯁꯨ ꯑꯗꯨꯝ ꯆꯠꯄ ꯑꯗꯩꯗ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯄꯤꯇꯦꯂꯤꯁ ꯄꯦꯇꯔꯟꯗ ꯀꯦꯄꯤꯇꯦꯂꯤꯁ ꯄꯥꯊꯋꯦꯗ ꯍꯦꯟꯖꯟꯅ ꯆꯠꯈꯤꯕꯒꯤ ꯆꯥꯡꯁꯛ ꯑꯃ ꯐꯪꯉꯦ ꯑꯩꯈꯣꯏꯒꯤ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯃꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯩꯔꯤꯁꯦ ꯑꯩꯁꯦ ꯏꯀꯣꯅꯣꯃꯤ ꯑꯦꯛꯁꯄꯥꯔꯠꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯈꯤꯇꯪ ꯆꯥꯎꯔꯥꯛꯄ ꯈꯛꯇꯪ ꯁꯨꯄꯔꯐꯤꯁꯤꯌꯦꯜꯂꯤ ꯁꯨꯝ ꯍꯥꯏꯖꯒꯦ ꯉꯁꯥꯏꯒꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯄ ꯅꯠꯇ꯭ꯔꯒ ꯍꯟꯊꯕ ꯍꯥꯏꯁꯤ ꯍꯣꯠꯅꯕꯒꯤ ꯄꯦꯔꯥꯃꯤꯇꯔ ꯃꯌꯥꯝ ꯑꯃ ꯃꯣꯏꯒꯤ ꯀꯥꯟꯅꯕ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯒ ꯁꯦꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯁꯤꯅ ꯃꯥꯒꯤ ꯄꯦꯔꯥꯃꯤꯇꯔꯁꯤ ꯉꯁꯥꯏꯒꯤ ꯐꯒꯠꯂꯦꯅ ꯎꯠꯅꯕꯒꯤ ꯄꯦꯔꯥꯃꯤꯇꯔꯁꯤꯡ ꯈꯜꯂꯒ ꯁꯦꯝꯈꯤꯕꯒꯤ ꯄꯣꯠ ꯑꯃ ꯃꯗꯨ ꯑꯗꯨꯝ ꯀ꯭ꯔꯤꯇꯤꯛꯁꯤꯡꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯏ ꯀꯃꯦꯟ ꯇꯧꯅꯩꯀꯣ ꯑꯗꯣ ꯁꯦꯡꯅ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯕꯅ ꯍꯥꯏꯁꯤꯒ ꯑꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯨꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯛ ꯀꯟꯗꯤꯁꯟ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝꯗꯨ ꯐꯕꯗꯨꯒ ꯑꯅꯤꯁꯤ ꯃꯔꯤ ꯂꯩꯅꯍꯟꯒꯗꯧꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕꯕꯨꯗꯤ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯀꯩꯅꯣꯗꯁꯨ ꯍꯪꯒꯔ ꯏꯟꯗꯦꯛꯁꯇꯁꯨ ꯃꯀꯣꯛ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯋꯥꯡꯅ ꯂꯩꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯂꯩꯕꯥꯛꯇꯨ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯐꯒꯠꯂꯦꯅ ꯂꯧꯕ ꯌꯥꯗꯕ ꯂꯧꯔꯣꯏꯗꯧꯕ ꯑꯗꯨꯒꯤ ꯈꯣꯠ ꯈꯔꯁꯨ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ खरसु अदुम लैबा अदो हंगर इंडेक्स दी इंडिया से लेबाक 190 इंडेक्स 150 दादा हाइगल लेथोखर माने हाइदि अखोगी मीसे सुकी मतिक तरा हेली चाबा फंग्रीबा अदुगा अमरोमदा मु माके अमरोमदा मु खदिगी इना तंदा तो खबुंगी मनिंदा अखोगी यावरे इने अखोगी मी यावरे इने अदो दी साइगी इना खंबबुदी लेबा तरा दी हेंदा आइदो मपादु बुदी पे चायम पाइबा मकागी दी इंगंग यांगंग लेबगी पिगुंदा अदुगी पोर्निंग दी लाइके मदु कोगी सखत तनागी मोंग ओइजे आइना डिफाइन तौजेबा कांबु खरा अदुगी माके अमरोमदा इना खंबबु लेरगा दी सखलेना खंदा अदुगी कांबु खरा सुमाइना मायोन से अनि ले अदुगी मियंग दने ngसागी कनोदा लौमी जिंगी फिगम दी अंतिम सोए कोगी पोतो पुतोइबा कनो कांबु ती से अदुगा ngसागी संजाव पाबा कॉर्पोरेट सिंगी ना फिगम ती am प्रोजेक्टिवा होगा अदो चेन तोंबा नाजी चेन तोंबा जिदे कॉर्पोरेट कांबु नजी चेन सिंगी जे सिंगोन सुंगोरी सिना लाइरबा न लोन सिंगावे लाइरबा गी को लोन काय अदि मदुगी कनो बा कोनो मक्षी प्रजाने हायतना मिचम मियान जी लोन तादोरी नेबा अदो संगोन जे सुमें गलै मति कोगी कनो से कोगी संगोन ओरेबा पैसादो तो लिबा पैसा जी कनाना चातो किगेनादा ngसागी कॉर्पोरेशन से जिने सिंगावा बदलु ngसागी layaram ka lawira musun pangam yam da 1% की पासिंग layaram मोइना लोना हायर लगे चातो की बनेबा अब मोइ दि अदु चातो ना बगे अदु सुनने बगे प्रोसेस मोइ ngam करना दा लेंगा सी मोइना कंट्रोल तवे हेबा अब लेंगा सी मोइना कंट्रोल तवन दा खोगी मिचम मियाम की साइड की कंट्रोल तवा मिचम जी तबदे लेबे लेंगा ओरगति अदु गुंबा यामेने ना तुम लोग कामबु जी सिंगरागा संदन के मोगी कनो संदन जी पोंगरागा मिचम मियाम सु नंगाने हिंदा मोइ सु हंतने याम हंतने हिंदा नतबा अदुमाइना टीएमबे याबा फिगम जी लैया अदुगुनो कनो नारिसे सोशलिज्म नारिसे सोशलिज्म में दा ngसागी एता मी कुदि मके युम चमानन सातना दगी कनो तौना सारगा के एता कनो कागा मी कुदि मलुना ता पुखम बे हेंता या देगा अदुना ते सोशलिज्म नाइ ngसागी कनोगी नेचुरली मानदब पोतरे लेजेगा so कुची कुसा मंगा दिदी मानलु बे यारो है अदु सोशलिज्म की कनो दि मनन चंदेबा अदो ngसागी मोइना तौगदब थबकुदी
ꯃꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯄꯨꯟꯕꯒꯤ ꯊꯕꯛ ꯑꯃ ꯇꯧꯒꯅꯤ ꯈꯨꯖꯥ ꯃꯉꯥꯁꯤ ꯄꯥꯏꯁꯤꯜꯂꯒ ꯈꯨꯕꯥꯝ ꯑꯃ ꯊꯥꯔꯛꯑꯀꯥꯟꯗ ꯇꯧꯒꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯕꯗꯤ ꯃꯗꯨꯒꯤ ꯊꯕꯛꯇꯨꯒꯤ ꯐꯣꯜꯗꯨꯗꯤ ꯂꯣꯏꯅꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛꯁꯤꯡ ꯂꯣꯏ ꯆꯞ ꯃꯥꯟꯅꯅ ꯊꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯅꯦ ꯃꯤꯅ ꯃꯥꯅ ꯉꯝꯕꯗꯤ ꯇꯧꯕ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯕ ꯆꯥꯡꯗꯨꯒꯤ ꯉꯝ ꯇꯧꯕꯗꯨ ꯐꯪꯅꯕ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅ ꯁꯨꯕ ꯀꯥꯡꯕꯨꯅ ꯄꯪꯁꯨ ꯁꯨꯕ ꯁꯨꯒꯟꯕ ꯂꯥꯏꯔꯕ ꯑꯗꯒꯤ ꯆꯥꯒꯟꯕ ꯌꯥꯡꯒꯟꯕꯗ ꯑꯗꯨꯒꯤ ꯐꯤꯕꯝꯅꯦꯕ ꯀꯦꯄꯤꯇꯦꯂꯤꯁ ꯁꯥꯕꯗ ꯂꯩꯗꯣꯔꯤꯁꯤꯅ ꯑꯁꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯌꯥꯏ ꯃꯁꯤ ꯑꯅꯧꯕ ꯄꯦꯇꯔꯟ ꯑꯃꯅꯤ ꯃꯃꯥꯡꯉꯩꯗ ꯈꯪꯉꯛꯇꯦ ꯆꯍꯤ ꯆꯅꯤ ꯈꯛꯇ ꯉꯥꯏꯔꯤ ꯁꯤ ꯈꯪꯉꯛꯄ ꯁꯣꯁꯤꯌꯦꯂꯤꯁ ꯄꯦꯇꯔꯟ ꯑꯃ ꯊꯝꯕ ꯌꯥꯏ ꯆꯍꯤ ꯆꯅꯤꯃꯨꯛꯇ ꯉꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯈꯪꯉꯛꯏꯁꯦ ꯑꯁꯦꯡꯕ ꯁꯣꯁꯤꯌꯦꯂꯤꯖꯝꯁꯤꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯦꯇꯔꯟꯗꯨꯗ ꯂꯥꯛꯑꯒꯗꯤ ꯂꯩꯕꯥꯛꯁꯤ ꯆꯥꯎꯈꯠꯄ ꯌꯥꯏ ꯍꯥꯏꯅ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯃ ꯎꯠꯈ꯭ꯔꯦꯕ ꯆꯥꯎꯈꯠꯂꯦꯗꯤ ꯈꯪꯉꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯁꯤꯡꯗꯨꯗꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯗꯨꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃ ꯑꯗꯨꯅ ꯁꯦꯝꯕ ꯈꯨꯟꯅꯥꯏ ꯂꯩꯔꯤꯕꯀꯣ ꯑꯗꯨꯅꯤꯗ ꯉꯁꯥꯏꯒꯤ ꯄꯤꯁꯤꯒꯤꯕꯨ ꯍꯥꯏꯔꯣ ꯑꯗꯒꯤ ꯂꯧꯃꯤꯃꯛꯀꯤꯕꯨ ꯍꯥꯏꯔꯣ ꯀꯔꯤꯒꯤꯕꯨ ꯍꯥꯏꯔꯣ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤ ꯐꯤꯕꯝꯁꯤꯗ ꯃꯣꯏꯗ ꯀꯥ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯄꯒꯤ ꯃꯃꯤ ꯑꯃꯈꯛ ꯂꯩꯔꯤꯕ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯒꯦ ꯁꯤꯒꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯃꯤꯌꯥꯝꯅ ꯀꯗꯣꯝꯒꯤ ꯃꯥꯏꯀꯩꯗ ꯆꯠꯀꯗꯒꯦ ꯍꯥꯏꯕ ꯋꯥꯔꯦꯞ ꯁꯤꯟꯅꯕ ꯉꯝꯃꯛꯄ ꯃꯇꯝꯗ ꯑꯗꯨ ꯑꯣꯏꯒꯅꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯩ꯫ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ꯫